Festival ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯃꯩ ꯊꯥꯈꯤꯕꯒꯤ ꯃꯇꯥꯡꯗ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯗ ꯍꯦꯟꯅ ꯈꯪꯍꯟꯅꯕ ꯁ꯭ꯀꯨꯜꯒꯤ ꯀꯔꯤꯀꯨꯂꯝꯗ ꯌꯥꯎꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ ꯍꯥꯏꯅ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ MLA ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁ꯭ꯋꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯦꯟꯁꯦꯁꯇꯔꯒꯤ ꯃꯤꯡꯗ ꯅꯤꯡꯁꯤꯡ ꯌꯨꯝꯕꯤ ꯌꯨꯡꯕ ꯑꯁꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ S. ꯖꯥꯗꯨꯃꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤ ꯍꯥꯎꯁꯤꯡꯒꯤ ꯑꯣꯐꯤꯁ ꯃꯃꯥꯡꯗ IED ꯑꯃ ꯊꯝꯂꯝꯕꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯂꯤꯖꯥꯕꯦꯠꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯗꯨꯅ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯄꯥꯡꯊꯣꯛꯄ ꯑꯍꯨꯝꯂꯛ ꯁꯨꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯉꯁꯤ ꯎꯈ꯭ꯔꯨꯜꯒꯤ TNL ꯒ꯭ꯔꯥꯎꯟꯗ ꯇꯨꯔꯤꯖꯝ ꯑꯃꯁꯨꯡ ꯀꯜꯆꯔꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯏꯟꯆꯥꯔꯖ ꯑꯣꯏꯔꯤꯕ ꯄ꯭ꯔꯍꯂꯥꯗ ꯁꯤꯡ ꯄꯇꯦꯜꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯗꯨꯅ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯊꯥ ꯑꯁꯤꯒꯤ 19 ꯐꯥꯎꯕ ꯆꯠꯊꯒꯗꯕ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟ, ꯗꯦꯄ꯭ꯌꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ Y. ꯖꯣꯏꯀꯨꯃꯥꯔ, CAF and PD Minister Karam Shyam, PHED Minister L. Dikho, Agriculture Minister V. Hangkhalian, Lok Sabha की MP Dr. R. K. Ranjan, Lok Sabha की MP Dr. Lorho S. Fozena mathang sitna थौरम मपू अमदी अखनब लेंबिरकपसिंग ओइना सरुक याखी। नात की ओइबा इसै अमसुंग जगोई की थौरम कयागा लोइनना हौदोखिबा थौरम अदुदा ऑर्गेनाइजिंग कमिटी की माइकैदगी अथोइबा मिथुंगलेन थौरम मपू अमसुंग लेंबिरकपसिंगी मफमदा नात की ओइबा पोलम कया खुदोल तमखी। पनबा याबदी यूनियन मिनिस्टर ऑफ स्टेट इंडिपेंडेंट इंचार्ज प्रहलाद सिंह पटेल अमदी ngasi ayuk pung 10:95 ताबा मतमदा इम्फाल इंटरनेशनल एयरपोर्ट थुंगलखी। महाकना एयरपोर्ट थुंगलाबा मतमदा BJP की थौमी कयाना हराव तयामना ओखे। तुंगदा इम्फाल की कंगलादगी अखनबा हेलीकॉप्टर दा चीफ मिनिस्टर N. बिरेन अमदी महाकी काउंसिल ऑफ मिनिस्टर सिंगा उखरुल की दमक इम्फाल थादोखे। नुमित युंगबा मतुंग पुंग 12:10 ताबा मतमदा उखरुल दा थुंगलखिबगा लोइनना सिरोय फेस्टिवल हौदोखिबनी। अथोइबा मिथुंगलेन की ओइबा वारोल पिरदुना मिनिस्टर ऑफ स्टेट इंचार्ज टूरिज्म एंड कल्चर प्रहलाद सिंह पटेलना लमदम असिगी फजबा असि फुरुप कया लोन कया तोंगान तोंगान बचनबी कया पुनः लैबा असिनी। टूरिज्म की लमदम असिदा पोटेंशियल यामना लैबा लम अमनी महौसागी फजबना थल्लबा लमदम असि योखतपा अमदी सेमगतपगी तंगाई फदबा लै। अतै स्टेट सिंगी मियोय कयाना स्टेट असिदा लाकपगी चांग नेमलिबा असि खंगबा वाटपगिनी। लमदम असिगी कल्चर अमदी नाट की फजबा कया असि मियामदा खंगहनबदा सिरोय फेस्टिवलना अचौबा थौदांग लौरी हाइखी। सब फेस्टिवल्स को जितना हम ताकत देंगे, जितना हम व्यवस्थित बनाएंगे, वो भारत के लिए महत्वपूर्ण होगा। और इसलिए मैं इन प्रयासों के लिए फिर से मणिपुर की सरकार का और सोसाइटी के लोगों का मैं हृदय से आभार व्यक्त करता हूँ। मेरा यहाँ अभिनंदन किया है। मैं उन विलेज चीफ जो यहाँ थे उनके सभी सहयोगियों का मैं अपनी तरफ से और भारत सरकार की तरफ से उनका आभार व्यक्त करता हूँ कि आपने मुझे सम्मान दिया। इसके लिए बहुत बहुत आपका धन्यवाद। और मैं आप सबको नमस्कार करते हुए अपनी बात को समाप्त करता हूँ और फिर से मैं आप सबको शुभकामनाएं देता हूँ कि आप इस कार्यक्रम को और दिनों दिन भव्य बनाइए ताकि देश और देश से बाहर रहने वाले हमारे तमाम जो भी भाई बंधु हैं वो भी इस कार्यक्रम में साल में एक बार इसलिए आए कि साहब फेस्टिवल हो रहा है, हम सब काम छोड़ेंगे और फेस्टिवल में जरूर जाएंगे। इस शुभकामना के साथ मैं अपनी बात को समाप्त करता हूँ। थौरम मपुगी वारोल पिरदुना चीफ मिनिस्टर N. बिरेन हाइखिबदा BJP ना लेंगाक पायरकपदगी सिरोय फेस्टिवल असि स्टेट लेवल की थाकता पुखतुना पांगथोकपा हौरखी। उखरुल मियामगी अपामबा येंगलगा फेस्टिवल असि योखलकपनी। मतम अमदा तमगी मियामना चिंगदा चटपा मतमदा वाखलदा फारंबा सेल्फ एलाइनेशन की वाखलोन अदु ngasiदी चांग यामना हंथरे। तांगखुल फुरुप की हॉस्पिटैलिटी असि मियामना मसक खंगलबा वाफमनी। मसिमक यामना थागतनिगाइनी। लेंगा असिना चिंगी डिस्ट्रिक्ट सिंग अमदी तमगी डिस्ट्रिक्ट सिंगदा चप मानबा चौखत थौरांगी थबक थौरम सिंग पैखतले। चही खरगी ममांगदा सिरोय चिंगसांगी उमंग सिंग इको कोकना लेरंबा अदु हंदक उ पांबी कया अमा कोंगना थारंबा सिमंग उबदा नुंगाइबा फावी। मखातानसु उमंग वामंग सिंग योखतमिनासी। लमदम असिदा लेरिबा फुरुप सिंग अमता ओइना नुसी चानना लेमिनारसी हाइखी। नखोई मयाम की नुसीबा ब्लेसिंग सपोर्ट के कोना नखोई सही अनि मखाई मपुंग फाजरे
Sahi ani makai mapung parak pasida our state is marching ahead. Peace. Mapam amata da tension leite kalimata pakat pigano. Ngasi haye ngarang kari khara thongna riba ponam ai serious day and night ai group kaurga ai wari sari settlement porna balaknari kanagi interest hondana kanam tagi interest hondana community amki hurt to bathabak to holoi ai koi cham manana leminana ba adugi balance da ai negotiate tawrga yana ba porkani hebse mayam dai thausa ba thamjari home stay da mi dising ani hena ahum hena lakrabani adagi america dagi lakadruba ben ani mi na chaloi aduga siroi gi khangde karai dana khoi gi hoji khoi gi kangkhui ke ki khangde karai dana khoi na paisa thada ba ya bam do proposal do toro ma gi side gi angam mating pangani ha dana madugi assurance sama so khoi da pibi re aduna Puya mai thakibagi matangda haurakliba mirolda hena khanghanaba schoolgi curriculumda yauhanbagi tangai fadaba leire haina kairao kendragi MLA Laurembam Rameshwarna phongdokrai puya mai thakibagi apunba ningsing lup Pumanil kanglei pangna sinduna ngasi lamyangda sanglenda puya mai thakibagi chahi chaniga marifu taret subagi ningsing numitpu puwarigi amamba numit haina palan tawduna pangthokiba thoram aduda chief guest oikiba kairao kendragi MLA Laurembam Rameshwarna makha taraduna ngasi aikoina amamba numit haina palan thoram pangthoklibasi yamna maru oi numit asimang aikoigi ningtamba mangkhibagi numit amani thogdo adu aikoina pak sana khanghan bahaibasi yamna tangai fade adugi sumathakta matamdugi thogdok sing adu ithok thambagi tangai fadaba lei haiki hori mana masing khudi makse khoi mapangi topa research tawjing na hek thieng khudi mai khoje diamond ngak tana green diamond hai tar moina ko si manam sing yola kanda hidak songa khoi yam ngai bia ba state amani ga na khoi phungdok pa akhang hai mam da khoi mam tanare an hari posing aje poya di thambira ngak tane ba adui matak da khudam maina khoi nosa ramasna pichibi kai tholakane ba sumaina khoi manipur gi su maitai gi poya ji da irame ngasi ke do baya ma to baya khoi chingmi tami gi maram dani khangde environment ahong mani khangde mayam je yaragadi khoi organizer ka muchila ka ni hajabdo school syllabus da khara aduga ai bana taba khoi gi ore loina halam majing tham mayam sing aje I thokna bai kanu simaju sinbiyu haina I thamjaraga saida Pumanilgi Chairman L. Dananjoy Akomlup Kangleipa ki President in charge Sanjit Soraisam International Awardee H. Ibo Tombi Khuman Kanglaimegi President Y. Lerik Leima Kilgi President R.K. Sanahanbi Manipur Pandit Loisangi Pana Pandit Lai Loken Amadi CLK gi President C.H. Pakpi Sanu Susaruk Yakibaduda Akomlup Kanglaipa ki President in charge Sanjit Sorai Samna Kumja lising amaga chatret ki kuntra nithoigi October manga Meragi tara taret ni panba Nomaijing numita Aikhoigi Oiba Puya Sing Maithaduna Manghanki Ningthau pam haibagi matamda thokhiba yamna laibak thiba thongdo aduna ngasidi aikhoigi marakta machui tabagi fivamda leiba dauna tawri yelhomi aikhoigi leikha takhiba numit amani matam aduda aikhoigi oizaba puyasing mai tharamdrabade ngasi aikhoina waribasi waramloi mot manadaba kaya si thoklamdabasu yai ngasidagi chahi chaniga marifu taret ki mamangda thokhiba thongdo adu ngasi aikhoina ningsingba haibasi yamna tangai fade haiki puya mai tharamdragadi aikhoida ngasi chawkhotpagi chang watliba adagi aikoi masen nungsinadriba hairiba sing asi amatta leiramoi haina thamjaningi maramdi chingmi ga tamiga gi masin manau oibagi liching makhada kaitharaiba adagi leiminariba mihorol leiminariba furupcha singi marakta kaitharaiba aikhoida loksing oigadaba pukai oigadaba kaya sing ado matamduda ramandi dharma sandokpa laiba adugumba santidas gosai amadi magi bhagavan das narandas makhoina madugi matamduda iningthau pamaibada injal lakanda madugi liching duda madugi thawinjin duda tung illurakandani aikhoina ngasi hiram kaya da sothariba mikhapoliba aikhoida nungnangba phawriba nungaitriba amadi aikhoida pendaba ngasi kholaw lawriba mayamase Matamadugi athauba singduna minute ani awaba phongdokpa amadi puyal mai thakhiba adu karigino masigi matungda kari oirakhi mamangda na kari oirami haibagi matangda research scholar Akham Langol amadi Standard College ki History Department ki Assistant Professor Dr. L. Basantina akhanaba wangangloi oina wangangki Imphal East ki Kavo Lekai da Leba Federation of Haumina Sinduna ngasi Manipur Press Club da Anglo Kuki War ki chahi chama surakpagi
commemoration stone yungbagi matangda khana nainaba mifam ama pangthokre. Mifam aduda saruk yakiba Federation of Haumi ki President S. Zadumanina ing kumja lising amaga chamapan gatara taret amade lising amaga chamapan gatara mapanda thokiba Anglo Kuki War adu war nate rebellion ni Manipur da khundariba Kuki ichininaw singna makhogi ancestor gi mingda ningsing yumbi yungba asi yamna chingnaninga oi asigumba thaba asina tungda Manipur da yamna chawba irang tholakpa yai maram aduna tokhai tabagi wakhalon asi thadoktuna nungsi chanana puna Manipur asi kanminasi haina phongdokhi. Kuki na namsida homleng tanbam natti teri tanbam natti no mui layu aduga akhui leminasi peaceful leminasi ai bitune akhui na thuni Manipur da leminero khudima yam nungsi charana leminasi lepak singa minasi lepak ki kanminasi aduga akhui mesen tokai ta bagi tonga ba gi wakalon akhui homleng tanba tei taru yumse asi taru bio ai bawa kima ai ro tamdeke. Handa kumja lising amaga chamapan gatara taretagi lising amaga chamapan gatara mapan gi matamda British singna lamdam asigi khongjai singbu lever oina sizinabagi punaba honarakpada yaningdaba utuna horakhiba iho adubu miyamna Kuki rebellion haina khangnaba adugumlaba puwari ki tangkak adubu ningsingbagi thoramda iho adubu aranba wahanthok pisinduna Anglo Kuki War 1917-1919 gi centenary commemoration hainam maming thonjinduna amadi Kuki ni haiba furup singna namna taba mafam singda Kuki singi mapa mapugi lam ngakthok chabagi kudam oina ningsing nung yungnabagi thorang Taurakliba asi hakchina lawi haina United Committee Manipur ki IPR Secretary BM Yaima Sana Thadorakpa Cherol amana hairakli Cherol asina makha taraklibadi Kuki Furup ki leiriba scholar amadi intellectual singbu academic honesty leitaba manba mawongda rebellion amada Anglo Kuki War gi interpretation pisinduna chamjaraba Kuki Furup ki anauba mirol amadi micham miyamda lana uhanaba honaba manba thawong asida lairik hairaba achum aran fazana khanglaba Kuki scholarship na tumina laisinduna amadi aranba khongthang asibu saugatpa asi khwaidagi laibak thibani amadi asigumba khongthang asi UCM na condemn tawi Manipur da furup naiba amadi kanglup naiba wakhalonda yumpham oiba thoram thoksil pumnamak UCM na thengnagani loinana lengak nasu asigumba furup kanglup ki mingda tholakpa wafam sing asi khudak ta thabak paikhatuna loishinna ba honabiyo Kuki chilinaw singnasu haukraba iho adugi asengba yumpham yawba wafam sing adu khakta da pukning changsinduna tungda haurakliba mirolda afaba mikha ponbagi mayokta lepnabagi pauzil adu piminasi hairakli Nakalamaromda Kuki rebellion bu Anglo Kuki War 1917-1919 onthoktuna Manipur gi puwari bu lana semdokpa yaroi haina People's Action for National Democratic Movement Pandam gi Secretary Organization Irungbam Dolena Thadorakpa Cherol amana hairakli Cherol asina makha taraklibadi Manipur asi chahi lising hena ningtamna palakpagi masagi puwari leijaba leipakni ariba history lairi kayada Kuki rebellion 1917 hairaga samna miyamna khongjai lan hairaga su khangnaduna lakli adubu handakta Kuki lup kayana namfuda centenary of Anglo Kuki War 1917-1919 haina thoram pangthoknaba honari maduda sunatana defending the Kukis ancestral and freedom haina hakpa memorial stone kaya Kuki khulsingda yungnaba thorang tauri khangtapta lakpa nauna khul honglakpa furup amana Manipur gi apunbagi lam amabu kanglup amakhaki ipa ipugi lamni haina lana claim tawrakpa yaroi asigumba henchinba khongthang kaya asi khudakta lepkadabani punna hingminasi punna panminasi haiba tarabadi iramdamgi puwaribu ikai khumnagadabani akhang ahisingna ngasigi naharo singbu lana lamchingba tawroidabani hairaduna lakliba that asigi taratareta pangthoknaba thorang tawriba thoram asida Kukis ancestral and freedom ni haiba wahi asi lokthoktrabadi Manipur gi Chief Minister Yaufam Thokte aduda sunatana MLA Minister amadi laingaki official singbu saruk yafam thokte Mai Horol-dagi khundaduna lakliba khongjai tangkhul kabui mau maram anal amadi atai furup kayana semba community pumnamakna khundariba lamdam asibu kanglup amana makhoigi ancestral lamni haina claim torokpa haibasi kanglup ki irang thoknaba sinba lalongni haina lawi masida laingakna meeting changbiyu aikhoi masel nusi chanana ingna chikna panminasi haina miyamda appeal tawrakli
ꯄꯥꯎꯒꯤ ꯃꯔꯛꯇ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯔꯤ Diwali amasung Ningol Jakobana lakpaga iroinana Sangai Honda na festival asida Honda cars ki ahenba discount sing pizari. Hauzik lariba Honda cars ki discount sing adudi Honda Amaze up to 42,000, Honda Jazz up to 50,000, Honda WRV up to 45,000, Honda City up to 62,000, Honda VRV up to 1,10,000, Honda Civic up to 2,50,000. Honda CRV up to rupees 5 lakh. Attractive oiraba discount sing asi lakliba October 19 gi mangoinana lobi hogadabani. Discount sing asi gidamak terms and conditions khara leizai loinana madik charaba servicing center su leizari. Akupa marol gidamak ngasimak lengsin birau Sangai Honda Ghari Airport Road Imphal Manipur. Break ki matungda taram nauchari Uripok Taurangbam Lekai Leba Panthobi Housing Office Mamangda Ngarang Numidang Sakhangdaba Singna IED ama Thamlamba Thawongbu Yaningdaba Phongdoktuna ngasi Uripok Taurangbam Lekai da Wakat Mifam ama Phamkhre Uripok Taurangbam Lekai Welfare Organization amadi Uripok Taurangbam Lekai Women Welfare Organization anina mapung oiba thongdang lauraga Chathakiba Wakat Mifam aduda Taurangbam Lekai da leiba nupa nupi amadi Panthobi Housing gi staff singsu saruk yakhi Wakat Mifam aduda saruk yakhiba Women Welfare Organization ki member Wai Ibenina ngarangi sakti leraba bom thanamba thawong asi yaningde karigumba pokhaiba thokladi kari oigani matungda sigumba asi tawbiganu haiki lekai da leiriba praja singje karamba nungaitaba leige moina adug yamna tamthiraba potpu thamjanbirami base praja mara leitabada sokna baina thambirambani madugi damaktani akoina wakat mifam phamjari base matungda amuk hana tawbiganu nungaitaba leiragasu phongdokpirau khabar khudingda TV da kaida ai khoi sigi damaktani haibado mayek sengna amuktang khangjaningi Uripok Taurangbam Lekai Welfare Organization ki General Secretary Chingthang Nambamna haikibada Imphal manungda security na khurak hangdana leiraga asigumba thogdo asi thokpasi yamna laibak thibani wakat mifam asi loirakpaga DC amadi SP unaduna mafam asada security outpost ama thambinaba taksingani haiki हारिबा भूमजना कईगुंबा लाइबक थीदना पोखाइबा थोमरगदी सी अशोक अना अदई ममन यावले पुंसी मांगदोसी लेकाइसे लेबा मियामनी अदुना अखोइना भूम थममदबे वफम सुंगनतना अखोइगी मणिपुर पुलिस की होम डिपार्टमेंट अमदी मणिपुर पुलिस डिपार्टमेंट ना पौना बजा थंगाल बजाददी नुमिदांगी मतमदबो ओइरो अयुक्तबो ओइरो एंट्री एग्जिट ता सर्विलेंस एंड विजिल तौ लै अदुगा खितंग हाइदोकेबा इनंगना जीरो माइन लेरिबा मैतै लेकाइ हेबे तारे मरु ओइन मैतै सिंगना नम्मदा खुंदाबा येलो मीसिंगना खुंदाबा लेकाइ सिंगजिदि अखोइना पाउ ता कांदा लाकपा नतना येंग नोमदा सिसाइजिदा लॉ एंड ऑर्डर की फिबम से कमाइन तौरी कना कना की युमदा थ्रेटन लै कना कना दा एक्सटॉर्शन लै हाइबना सिंगमदा लौदबा बजा मोंगना पुंग गुदिंगी कॉमिंग ऑपरेशन तौनी अदुगा खितंग हाइदोके लेकाइ सिंगना बोम प्लान तौबदा अखोइना लेकाइ मियामना पाउ पीरा काना बोम लौथोकपा मसिनदि लॉ एंड ऑर्डर फै हाइजनिंगदे Afaba mi ama oibada thaksi khasi masakhangba changi haina PDA gi chairman su oriba thanga kendra gi MLA T Robindro na phongdokhrei wafama singasi Ithing Community Hall da pangthokiba Agap Children Junior High School Ithing thanga gi 38 suba Parents Day cum Annual Prize Distribution gi thauramda athoiba mithungleng gi oiba warol da phongdokhibani mahakna makha taraduna lairik fana haiduna su sel fana yamna paiduna su oza guru ahal laman singda kari lamchat chat kani khanglaktraba mina afaba oiba khakngamloi miyoibagi punsida khwaidagi maru oiba pot ama hairabadi mahi masingni amaromda sigumna mahiroi singda mana pibagi thauram pangthokpa sina mahiroi singbu hena afaba maikaida puraknabagi achoba mating oigani haiki मसीगी यामना मरुबा पाबै ओइबसे एजुकेशन एबा शिक्षा एबा पोसे इसासिन मै मसी तबीबा एजुकेशन दिबा है पोसकसे अपोना तलाई तगो इतलोबिया मते पकुल लेबा अचलबा अफबगे बा ओइना मै पाइबसे अतनो तलाई तलाई लोबिया रो ओइ या रिस्पांसिबल लेबा इसासिन सीएम द चाहिए मसी में खंग बने मसी पेरेजे ने पाबै Welfare Association for the Blind Manipur WABM na sinduna ngasi Worldwide
Can Safety Day lisingni taramapan gi thoram takianda leiba Home for the Blind gi hall da pangthokhrei thoram aduda Government Ideal Blind School Principal Rameshwar, Welfare Association for the Blind gi President Y Brajamohon amasung Welfare Association for the Blind gi Advisor Kanguzam Ibomchana athoiba mithonglen sing oina saruk yakhi amadi thoram asigi mari leidana mit udraba mioi singi ngaklo oiriba angauba machugi chai paiduna Blind School gi mahiroi amadi oza sing Association ki mioi sing na takyen khongban gi akoibada rally chakhi Khongsat aduda saruk yakiba Welfare Association for the Blind Manipur Secretary Konsam Sadanandana angauba sik pairiba mit ubagi pangal leitraba mioi singna chai asigi pambaina chatlibani maram aduna miyamna angauba sik paiba mi singbu respect tobiduna miyamna mit udraba mioi singi mateng pangbiu haiki ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯂꯦꯁ ꯗꯤꯄꯦꯟꯗꯦꯟꯁꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯌꯥꯝꯗꯒꯤ ꯈꯔꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯕꯤꯂꯤꯇꯤꯁꯤꯗꯩꯗ ꯈꯔꯗ ꯑꯣꯏꯔꯁꯨ ꯃꯁꯤꯒꯤ ꯋꯥꯏꯠ ꯀꯦꯟ ꯑꯁꯤ ꯄꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗ ꯏꯟꯗꯤꯄꯦꯟꯗꯦꯟ ꯃꯨꯚꯃꯦꯟ ꯑꯁꯤ ꯂꯩ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯊꯧꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯂꯝꯕꯤꯗ ꯆꯠꯄꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯁꯣꯔꯣꯛ ꯂꯥꯟꯅꯤꯡꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯋꯥꯏꯠ ꯀꯦꯟ ꯑꯁꯤꯕꯨ ꯑꯣꯅꯔ ꯑꯩꯈꯣꯏꯗ ꯃꯌꯥꯝꯅ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯖꯕꯅꯤ ꯍꯥꯏꯖꯕ ꯇꯥꯏ National Institute for the Empowerment of Persons with Intellectual Disabilities na Manipur Lengaki State Commissioner for Persons with Disabilities amadi Relief Center for the Welfare of Differently Abled Person Manipurga Kusamnana Sinduna Early Identification and Intervention for Children with Disabilities haiba hiramda Nomagi oiba training program ama ngasi Moirangi INA Hall da pangthokhrei thoram aduda State Commissioner for Persons with Disabilities Dr. R.K. Kumarji Relief Center for the Welfare of Differently Abled Person Manipurgi President P. Gopendro All India Primary Teachers Federation Media Advisor Nimol Ningombam Delhi Organizing Secretary A. Kalyani Amadi Social Worker Mahesh Thongnauzamna Athoi Baleng Birakpasing Oina Saruk Yakhi Loinana NIEPID Secondary Ki Assistant Professor Dr. G. Mary Anurapa Amadi NIEPID Hyderabad ki Occupational Therapy ki Lecturer Mugesna Resource Person oina wangangki Federation of Government College Teachers Association Manipur Fegokta na sinduna ngasi GP Women College ta nomagoiba public meeting ama pangthokhrei ngasi gi mifam aduda Fegokta na chahi asigi November mangada lowkhiba warep adu amuk hana session hanbaga loinana seize work strike amuk hana changsinaba warep lawkhrei Fegokta gi cherol amana hai mamang chahi gi November 3 da pangthokiba state cabinet mifamna tare shuba UGC pe chana hanaba warep lawkhrabasu ngasi oina thabak oina pangthokri Tha asigi tara mangada Manipur lengakta Fegokta gi maikaidigi aiba cherol piduna khangan khrabasu lengakna thabak amata paikhalaktabadagi seize work strike changsinaba firep asi lowani ngasi pangthokiba khanaba general body mifamna nauna thau pugadaba sing khankibaga loinana oza singna taliba dabi asi mapung phanabagidamak thabak thoram sing sinabaga loinana khongjang mai paknabasu warep lawkhrei Special General Motoring the Canary, Karamba Disan Logsige, Adobu Karigumba Disanduki Matugina, the Quina ultimatum say PDP Rani, Karigumba Mamangi Quina 21st October Piki, Adudegi Matung de Gitabama, Natraga, Kamestana Hare Basi, Government Return Insurance Pirese, Fort Nabemasi Matungi, the Gidi. Koi akanba Kongjang sis Wakuma Sangela Kani have get Madisan Anismong Dam the Succession and Laura Kaning City meetings. Lilong Sili Block ki Manung Chanba Turel Ahanbi Gram Panchayat ki Finalization and Approval Work Singi Oiba Special Gram Sabha Mifam ngasi GPSC ki Panchayat Ghar da phamkrai GPSC ki Pradhan MD Idris Alina Mifam Mapu Oiraga Tongan ba Line Department tara manga gi official sing yauna phamkiba mifam aduda miyamna kumja lisingani kun mathogi Gram Panchayat Development Plan amade Village Development Plan gi thabak sing pass tokhi loinana MGNREGA lisini kun mathogi Annual Action Plan su puthoki Panchayat asina matam gi oina paikhalakpa thabak thoram singda GPSC ki manungda leiba miyamna mateng pangbiu haina Pradhan Idris Alina miyam gi pukning chingsinki Bharat Sarkar amadi Manipur Sarkar na tongan scheme kaya gi khutangda piriba kanaba sing miyam gi amadi leiba asigi chawkhat thorang gi damaktani masi aikhoina tangai fadana logadabani haiba wafam singsu saruk yakiba department singi mioi singna phungdoknakhi
United Tribal People's Organization UTPO na tanduna lakpa Charter of Demands singi matangda Chief Minister ga unaduna kayara khana haizakrabasu madugi paukhum laktabana demands sing asi thabakta onthokpirakani haibagi thajaba leitre maram adubu tha sigi kungi ahing nongyaidagi Palen More Lambida Matam Kaktaba General Strike ki khongjang yauna hauzik paikhaliba National Highway Lambi sembagi thabak thingzilagani haina organization asina thadorakpa cherol amana hairakli cherol asina makha taribadi khongjang manungda dharmagi oiba thabak thauram ana laeng amadi mai amasung isingi thabak singi oinadi komthokani khongjang manungda thorakpa afafata pumna maki daita lengak na pugadabani hairakli Hari Khagok Makhong Development Committee ki Marirak Shuba Mapokumo Thoram Pangthokre ngasi Thambal Khong Hari Khagok Makhong da leiba committee ki office ta pangthokiba thoram adu committee ki president na Firal Chingkhatuna haudokhe thoram adu ki saruk ama oina mega medical camp amaga loinana all age home singda chatuna angamba tengbang potlam sing khusinakhi thoram adu ga mari leinana committee ki general secretary Guru Oribam Kamaljit Sarmana leikai aduda nisa chaba masing hengalakpa amadi matang matam chadana juar na chingba sanarakpa kaya si thingnaba club asi lingkhatkibani haiba yauna wafam kaya phongdokhi Nausan Pajanaba Nishagi Makon Rakpa Diwali Manung Matam Chadana Tama Niwaling at Diwali am doing Kogilakba Masigi I am Maruina Harikang Development Committee quite Linkachagibani like I should put the Chokotina Luna Tamba Amadi English signal labor Nisha of Adam the American Paugi Martha Natin Babre Amamuk Losari Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lakpa sida makhal kayagi fi fanek fangbiragani. Laisabi, yumpalabi, ahal oiraba imasing na setpayaba, inbayaba, fizol kudingmak fangbiragani. Ngasi maglengsin birau Prabhavati Handloom, Moirangkhom Sawgaizam Lairak Machin, natraga aikoigi phone number 6909126615 natraga 700580023 da call tawirau. Prabhavati Handloom. Break matang da taram nauchari makhatawa pau pizari Pukhau Laifam Village Development Committee ki General Secretary T Manglem Jauna Pukhau Laifam amadi Wakhong Village ki Village Development Committee Youth Club Mairapaibi amadi Pradhan ga punna land demarcation tawminaki haiba wafam asi yumfam yaudaba aranba wafam ni haina Wakhong Development Committee YGC Wakhong amadi Wakhong Mairapaibi ki apunba cherol amana hairakli Khwai Lalalambung Makhongda Leiba Yaifa Thausil Lup Manipurna Sinduna United Manipuri Association Assam ki President Oina Puramba Leikidraba Koijam Jiten Singhi Strada Karmaga Mari Leinana Santi Pravagi Thauram Ngasi Major Kulda Leiba Manipur Press Club ta Pangthokrai Thauram aduda Leikidraba ki photo da hikat lekat tamba amadi minute ani tumina leptuna ikai khumnaba utkhi Hingminasi Ekhoi Haina Mingthonba Nupa Nupi Chamana Punsinduna Semba Group Asina RIMS ki Radiotherapy Water Cancer ki Laina Mayok Nariba Anaba Singda Ingtham Thana Lakpaga Iroinana Ngasi Blanket Amamam Kudol Tamkrai Ngasi ki Kudol Tambaduda Hingminasi Ekhoi ki President K Loyana Tamthiraba Laina Asina Naduna Hingliba Singda Mateng Kharadang Oinaba Ngasi ki Tengbang Polam Asi Kusinabani Makhatana Janims Tasu Chatuna Cancer na Naraba Singdasu Mateng Pangani Haiki Laibak thiba thaudokna maram oiraga langjingda leiba thongam anil amadi mahaki macha ahumna awaba punsi maren amada hingduna leibagi akhanaba paudam ama TOMTV news sandokraba matung WhatsApp group ama oriba kanglei lamdam gi reichana ngasi awaba mayok nariba imung aduda cheng hawai chini sangom amadi thau thumna chingba chana thaknaba polam sing mateng pangkhre Tengbang Polam Sing adu kusinabada saruk yakiba group adugi member nawangangomna awaba mayok nariba imung singi wari tarubadagi angamba khara mateng pangbani haiba yauna wafam kaya phongdokhi TOMTV ki maikai dagi akhoi sigumlaba akhoi awaba taraba akhoi thongam anil gi imung manung gi awaba se akhoi TOMTV na sandorakpa akhoi video da akhoi na thengna jabadagi akhoi group asigi chahi mari mapung pharapka loinana akhoi su kari ku makra dangdi imung sigi awaba da share to minasi habigi pandam da koina group asigi member singna angam makhai jinna koina ngasi tengbang ngasi imung si da pang laksaban
Nupi machasingi yaifanabagidamak leingakna hokhiba September 15da launch tawkhiba Beti Bachao Beti Parahao gi saruk ama oina Bishnupur District ki Deputy Commissioner Nita Arambam ki mityeng makhada miyamda nupa nupi khenaba leite nupi machasingbu luna tawgadabani mapau puriba Nokfade Lila Party na sanaba Potlum oiramdre haina mingthonba lambi lila ngasi Bishnupur District ki manung chanba thamna popi kaithelda utkhrei Thamna popi kaithelda utlaba matung Saiton Tronglaubi amasung Torvungda su utki Hiramasigi matangda Nokfadegi script writer amadi director su oiriba Rohini Kumar Thongdamna nupi macha singbu yaifanaba thorang singi manung chana lambi lila asi Bishnupur District ki Gram Panchayat Kunmari da utuna nupi nupa chap manai haiba miyamda pauzal pigani haiki Imphal gi M sector gi maning thangba wall gi hek thangnaba nakalda mahut department na saba toilet complex ngarang numidang Imphal West DC gi hokum amana thugai khrei JCB season aduna toilet thugai khiba duda Imphal West ki DC Naurem Pravin SP K Mega Chandra amadi additional SP AG Sharma mafam aduda laktuna yengsinki Nauna Manipur Police Headquarters Sanaba Lam Loshin Bagamari Lainana ngasi Chingmerong da Laiba ADC Bhavan da public hearing chathakhrei State Social Impact Assessment Unit amadi Manipur lenga ke environment loisangna mapung oiba thongtang lauduna chathakiba public hearing aduda Porompat subdivision ki manung chanba Chingmerong Nongpok Village ki miyamna saruk yaduna apam pam da sing fongdok nakhi Hiramasiga mari lainana lenga ki thorang asina sokhalaba khunja ama oina Thomas na lengak na pakhaliba thorang asi lamdam masigi oiba section thorang ki thabak hena khumang chaksinabani adum oinamak masina angang singna mahi masing tamliba school sokhanba asi madi nungaiti haiki This kind of policy I'm strongly against. I also one of the social activities. I have been working there in the all tribal student last 6-7 years. I understand, and they want to build up the bridge between the hill and valley, but they don't want the hill people to cross in the valley. What is this? They have adopted the policy go to village, so they want us to go back to our village. So what do you mean by this? You please kindly understand. So I strongly against, and we will not give our land to the government. Sanamahi Lining Loop Wangjing Wangkai gi ahan ba mapo kumon thoram ngasi Wangjing Wangkai Laikol gi mipun sangda pangthokrai thoram aduda thabakta gi potharaba IPS officer Sarangthem Manaubi Sanamahi Lining Loop Wangjing Wangkai gi president Chongthamcha Bihari Maiteina amadi Lining Thau Sanamahi Temple Board ki purel sanglakpa Dr. Sagol Sem Lanchenba Maiteina athoiba lengbirakpa sing oina saruk yakhi athoiba mithung oikhiba S Manaubi Khoiran Thavana Lamdam Masida Sanamahi Lining Asi Hena Mapangal Kankhat Lakli Hairaduna Lamdam Masida Ekoina Tokhai ba Lining Chalubadagi Ohelakli ba Awawa Kayagi Maramdasu Wangangki Paugi Martha Natin Mabre Amamulozari Siru Festival Gidamak Lamjingba Capna Chada Tara Nipan discount Pijeri Round trip Lupa Lising Ahum Chamri Nifumari Drop Lupa Lising Ani Chamapan Yankay Nitoy Night Charts Lupa Lising Ama Ngasima Book Tobio Langston Birakse Lamjingba Cap Office Nagamapal Rims Road near Nitayan Temple Phone number 8794613154 Aikogi toll free number 800102959 Break Matung da Taram Nokchari Makataw Pau Pizari Kakching CD Block ki manung chanba Irong Chesaba Gram Panchayat na sinduna GP DP lisini kun mathoigi finalization amadi approval taunaba Gram Sabha ama ngasi Irong Government High School Madrasa da pangthokrai Manipur lenga ki line department tara mathoigi mihut singna yaungna pangthokiba Gram Sabha aduda Wabagai Kendra ki MLA Fazur Rahim Irong Chesaba GP ki Pradhan MD Islor Rahman amadi SDO Kakching M Kapajitna athoiba lengbirakpa sing oina saruk yakhi mifam aduda mission Antiodaya Baseline Survey Lisini Taramapan Kun ki preparation amadi formation ki matangda su khananay nakhi. Jiri Development Organization Jiri Ima Merapai Bi Apun Balup amadi United People Front
Imphal ga khusamnaduna ngasi Jiribamgi Sorok Atingbi Khunauda leiba Sorok Atingbi High School da nomagi oiba Ayush Free Medical Camp ama pangthokrai. Free Medical Camp asida mioi chama ga yankairom layingki. Medical Camp aduga mari leinana JDO gi General Secretary W Dinesh na ngasi pangthokliba Medical Camp asi Jiribam da leiba medical gi facility marang kaina fangdraba miyamda ana layingi khudong chaba fanghanbada natana school gi mahiroi singda masa mau fana leinabagi awareness supiki. Directorate of Ayush na makoigi doctor amadi staff sing thabirakduna ngasi medical asida saruk yabagi damak Directorate of Ayush pu thagali haiki. Medical की facility मरा कायना फंगदबल लोना मसा को यंगबा ना एक मैम लेबा सिंदु मसी मेडिकल के मसी की कोई खुदों चाव लौरगा कोई मैम नसु हारिबा इसकी के मसीदा मपुंग फाना ऑपरेट पिबिरका ना काना बसी लोमिनसी बा क्या पुल्लगा लेबा आयुसिगी कोइबा लायंग असी सिना कोई मफम मसीदा आन बना सथेदबनी Thauram aduda saruk yakiba UPF Manipur gi Vice President N Rupachandrana UPF na matam leiba khibikta lamda masibu masa mo faba tinjang kaijang daba khunai ama ohena bagi wakhalonda tongan ba mafam singda medical camp pangthoktuna lakli ke masubu pangthokpada mateng pangbirakpa Director of Ayush pu sinja langjari bagi maikai degi thagat pa fongdokli hairaduna tungdasu asigumba program asi pangthokpada Director of Ayush na ayaba pirakani haibagi achetpa thajaba lei haiki Nama sagan nama pandam da UPF na Directorate of Ayush ki biang makada jimpal hajiba masih ki health care masih jadi banggi soro atingbi high school da bangkok sabani Johnson Higher Secondary School gi Student Union Election gi damak form thazan kiba mahiroi ani election thengnaba yaroi hairakpa laibak thibani haina General Secretary candidate ki form thazan kiba class 12 science ki mahiroi James Ngangbom na pendaba fongdorakli ngasi numidang TOMTV ga akhanana unaba amada James makha taraduna class 12 science ki Fundrai Mayum Janwir Khan Games and Sports ki candidate oina thazin khibani amaromda school asigi principal na achan mirai naiba manba mawongda thabak thoram kaya Chatharakpa si laibak thibani election gi scrutiny tawbada mahiroi sing saruk yahaloi haina election committee na notice thorakpa si karamba makhal ki election no haina hanglakpaga loinana candidate oina bagi damak form thazin giba singsu candidate ama ohenbada ayet apan pida naba mari leinaba singdasu appeal tawrakli KFNPD Labor Welfare Association da yauramba sinmi taranipan ngasi All Jiribam Local Labor Union da yaukrai ngasi Divong da laiba union ki office da union ki General Secretary yauna pangthokiba paugi mifam adu da saruk yakiba union asida ngasi nauna join tokiba sinmi P Peter Singh na AJLLU bu hana mapangal kanhanaba union asida yaurakpani mamangda KFNPD Labor Welfare Association na labor singi oiba khongjang kaya changsin birami adubu makoina labor singi marakta nusinadaba amasung michang mikhai naibagi mawongda khongjang changsinba si yaningdabadagi KFNPD Labor Welfare Association dagi tholakpani haina fongdokhi Union asida changjira gi maram di atai kai na ti akoi Jiribam local mi ngakani aduna all Jiribam local union asi akoina muthpa pamdabagi damakta akoina ngasi amoena sogotnabagi damakta labor union asida Jiribam local labor union asida changjira pani asi Jiribam local union asi amuka hena sauna dingnabagi damakta akoina gi mayam loina Railway Protection Force na mamang thagi kunhomdoi digi tha asigi mapan fawbagi manungda Guwahati Railway Station digi lupa lakh 12 henbagi mayai kawan nisagi polam sing amade foreign made garments sing fagat pangamkhrai fagalaba sing adugi manungda huranduna purakpa Enfield motorcycle ani yauri North East Frontier Railway gi mityeng makhada Railway Protection Force na tongan ba railway station sing dagi angang nifu mangasu rescue tawraba matung imung manung gi miyoi sing amade child line ga mari lainaba NGO sing da khusina khre hairi hauze mu sanabagi pau phambigani Sports
Sports amasung culture na nahasingbu drugki langdagi kalhoba ngamgani haina Moirangdagi social worker Thongam Santi Singh na phongdokhrei wafam asi DFA Football League lising ni 18 organizing committee na sinduna Moirang Multipurpose Higher Secondary School ground da pangthokpa ahanba Laisram Kerani Singh Memorial Senior Division Football League lising ni 18 hawdokpagi thoramda athoiba mithunglengi oiba warol piraduna phongdokhibani Mahang makha taraduna sports amasung culture exchange program na leba amaga ki marakta nusi chanaba amadi santi purakpada khwaidagi chawba thodang lauribani aduna kallaba drugki langdagi aikhoigi inkhalakliba naha singbu kannaba amata ngairaba lambi asi sports amasung culture ni maramaduna culture amadi sports pu yokhatpa mathau tai Lake asida puna team taramathoina saruk yari ngasi ahoba numita FC Kumbibu AMOFA Academy Moirangna Panjil ani amada maithiba piki Manipur Badminton Association asinduna humfumari rakshuba sub junior state level badminton championship isini 18 ngasi DM College campus manungda leiba Manipur Badminton Association gi indoor stadium da hongdokhrei ngasi dagi tang 19 fawba numit humni chupna chathagadaba championship asida sanagadaba match chamaga nifu taret asida nupa macha humfutara mapan amasung nupi macha tara taruk puna sanaroi marifutara taret na saruk yakhi Manipur Badminton Association gi executive member oiriba Haikruzam Juginna ngasidagi pangthokliba championship asida makok mathang takhraba sanaroi singna set represent tawduna lakhadarba November gi tang taruk tagi Bihar da pangthokadaba All India Sub Junior Badminton Championship ta saruk yagani haiki tournament torji maramdi sidaida winner runner si lauraga state ki represent tawraga Manipur ki mapanda All India gi tournament da akoi represent tawdo selection oina tournament se tawbani sida winner runner se akoi state ki represent tawr thagani under 13 under 15 under 17 sida laiba players ni khangkalaga state ki mot silaga thagada ngasi nongthil phong ki pa pause sinda kari kari maru pa yok ki have do mem pun ming tamnasi Kangleipak ki Maira Union Minister Parlat Singh Patel amadi Chief Minister na ahumsuba Siroi Lily Festival ngasi hawdokhrei nunglengoi gi mamal anga ko phangna wakhatkhre sarkar na nunglengoi supply tawbiro phongdoknari Kangla Pau Union Minister Parlat Singh Patel amadi Chief Minister na Siroi Festival hawdokhrei BJP na lusingba sarkar na Siroi Festival state level thakta yamna wana pukhatlai Biren Center na caption hangani lauthokpadagi Arunachal sarkar na yelhomi singak senaba consultative committee semkhre su tongna duna designated camp ta lairiba kuki lahloba sing laglaga nongmai kaplam lei Pauzel Cheisani ga marifu taret suba puya mai thaki bagi puwari gi amamba numit thoram pangthokre Malema si chawkhalaba igi maut sinnaba posak amata leitri disorjit Mahiroi singna thaksi khasi leirabatada afaba mi oiba ngamgani Pandam Ukrulda numit mari ni chathagadaba Siroi Festival hawdokre lamdam si culture malem da chawthok chaningai ni Prahlad Ukrul subdivision gi chahi chama surakpa gi kumon Bot ka kharga MLA minister sing oikhiba sing chawkri da famdun lai heloi davani miyam gi thabak tawnaba lawgadavani Karam Shyam loisilakpada maru pa amuka na pizari Union Minister Prahlad Singh Patel na ahumlak shuba Siroi Lily Festival hawdokhrei Mai thaki bagi matang da hawrakliba mirol da hena khanganaba school gi curriculum da yawhanbagi tangai fadaba leire haina kairao kendra gi MLA Laurembam Rameshwar na phonokhrei Manipur da khundariba kuki ichininaw singna makogi ancestor gi mingda ningsing dumbi yongba asi yamna chingna ningai oi haina Federation of Haumi gi president S Zadumani na phonokhrei Amadi Panthoibi Housing gi office mamangda IED ama thamlambagi mayokta miyamna wakat ifam chathakrei Ngasigi oinadi Manipuri Paulozare miyeng tabireba singbo amukana khurumjari